Suspension of operation Soo Chathanariba Kuki Lalhoulup Singa India Leingak makha tana Yana-Cherol Amata Inadanaba Meitei Alliance na Union Home Minister Amit Shah Taksinkhre Hiramasi matangda Meitei Alliance na Union Home Minister Amit Shah iba cherol amana hai Sugi marumda kuki kulai paiba singna lamdam asida chatharakpa thawong singna achoba threat ama oire masina lamdam asigi tangtu leitaba miyamgi punsi mahing amadi lan thumda chaiting pibada natana apunbagi saktamda chawna singna rakle adum oinabak ngasi fawba mari leinaba singna matik chab action amata lakhotpagi midi tadre Bangladesh ta KNF combat uniform lising yankhai hena fakiba adu aikhoina taraina lofok thokte thawlok adu kuki singna awangnopu region asi destabilize Taunabagi Chathaba Achoba Sarau Lang Amaki Mayek Larab Kudam Amani Haina, Lobada Laloi, Basida excellent actor Kayagi Kut Yabuga India security the Achoba Signam Ama or Pasukana Lady. Kumja English Nation and Nipanda, Soo Chathanariba Kuki Kulai Piber Signa, Tenkang Kayarak the theories Ketong Chataduna, Sugi ground rules sing to Vaituna Lakle. Madugi Manunda Manipuri upon Basaktam the Singer Pa, Logi Wang with the Palm the Tong Kaya Chataduna, Muikaya Hadba. Haba asok apan ng hanba namduna sel kaiba amade security force ta ambush chataduna asok apan amade nisimina yohon bigyaure masigi mathakta kadar sing asina masa masagi level da natraga group oina ahenba kuchukulai amade military equipment kaya langsinduna lup kaya sagalaba matungda masagi oiba Leingak ama tingnabo honare amaromda logi wangbada kulai paiba kadar kaya ge parade pangthokpa combat uniform set na chatpa amade tungan famda blockade amade banna jingba tawduna micham miyamda chawng akai pide Myanmar India da changsilakliba illegal immigrants sing asina Indian scheduled drive case status fangtuda kudung chaba kaya laude lam leide khul samgalakli amate lamdam asigi ethnic demographic balance da chawng akai pide illegal immigrants sing asina cross border drug smuggling tawduna lamdam asida drug addiction gi achoba issue amasu sandurakle masida sunatana foreign force kaya parton tawduna lamdam asigi kanglo furup naiba wakalon sandokpaga loinada yamna chaitheng piba amate Leingak ke thabak thoram singda ayatba pirakpana nungnang ningai oiba pibam amada leide oirakliba pibam ase yenglaga Manipur Leingak na Kuki Lalhoulup anika Soo Chathanaramba adu kumja English na kulhumdagi Mars da makha Chathakhidabane madugi matung sugi yanaba ase makha Chathanaraba Manipur Leingak na center da kumja English na kunmadi ke January da recommendation thakibane maram aduna makha tana Kuki Lalhoulup singa Chathanariba su ase sangdok pigadong haina cherol asina makha tare